ꯑꯍꯥꯟꯕꯗ ꯃꯔꯨ ꯑꯣꯏꯕ ꯄꯥꯎ border trade ꯊꯤꯡꯈꯤꯕꯁꯤꯅ government की revenue मांगहली drugs smuggling हेगटहली Chief Minister Nongthombam Biren Singh na Chingda lamai thabiganu haina social media gi khutangda appeal tawkhre. Mari suba khwaramban kaithel imagi mapok numit pangthoktuna lairembi gi fijol hongkhre. Poppy plantation dagi marubhumi amadi anishwa golden triangle oikhigatringaida chingmi tami puna imalebak Manipur kansi haina Minister Susindro na haikre. Kurumzari. Nongthil ki Mami TV News Update Meeting tabiri besengbu TONGBRAM OMITA na taram na okchari pau sandok na pizari. COVID-19 pandemic na maram oiraga chahi anirom hena Manipur gi more fauduna India amasung Myanmar border trade thingjin khibana maram oiraga nakal animakta lairiba traders singda yamna chauna effect tawbata natana government ki revenue jasu chauna manghali haina official report amana hairi. Official report asigi matung inna border trade Thinkiba Sina Maram Oiraga Mokal Kayagi contraband items sing Maroina Sana Yamna stimulating oiba drugs sing heroin Yamna addictive oiba yaba haina Kangnaba methamphetamine tablet Poppy Maru Ganja morphine cough syrup ki bottle sing Nongmai Amasong Nongmai Maru sing na Chingba Lupa crore henba illegal oiba potlam kaya ama Myanmar dagi Manipur romda Narola smuggle tauba leptri hairi. Source asina makhatana hai Manipur gi Moreda Leiba Integrated Checkpost ICP fauduna chatharakiba Indo-Myanmar bilateral business ase March Englishingani kundagi COVID-19 pandemic na maram oiraga close tawkibani adubu chahi asigi May thada External Affairs Ministry gi Border Management Division na makhoi gi advisory Manipur da tharaktuna Chief Secretary Manipur Indo-Myanmar Border Trade ase resume tawnaba haiki hairi. Madamada Ministry of External Affairs ki Border Management Division ki Secretary Smita Pantna Manipur ki Chief Secretary the Communication Tawrakpada India government ki site tagi Myanmar Authority the border gate sing hangnaba khanghankre maramaduna India amasung Myanmar gi Manipur ki concerned stakeholders sing nashu Moreda Leiba border gate number 1 ICP hangnaba recommend tawki haina official source amana phongdoki Adugamok Manipur government nasu formal order amathokna border trade as resume tawnaba khanaki adubo Myanmar side ta achoba political crisis tholakpa amade Myanmar gi India ga tainaba border singda irang yamna kankhalakpadagi hauzik lairiba Myanmar gi military junta government na India government ta Indo-Myanmar bilateral trade resume tawbagi official invitation pirak patabagitagi border gate ase India amasung Manipur government na hangba pamlabashu hangba ngamdana lairi English ngani tara nipanda crore humputara nithoiga humputare changna saduna chalaiba hokiba Moreda Leiba ICP ase chaurakna lam acre nifu manga dasmik manga nipan chawi aduga mafam ase India na propose tawriba kilometer listing amaga chahum humpu sangba India Myanmar Thailand trilateral highway ki gateway ni haina India amade Southeast Asian countries singna khangba hore aduga trade khudingmak India amasung Myanmar ga shamna haliba India Myanmar friendship ki thong ase landuna Myanmar ki Saigang division da Kalewa fauduna chathok chasing tawri official source asina hai madam kuina more fauduna border trade thinkibasina maram oiraga India amasung Myanmar gi marakta taunariba trade sing yengsinba thamba officials sing station sing da laitaba maramna illegal trade sing smuggling tawbagi chang ase yamna hengalakli maru oina ayamba quantity da supari maru amade athingba sing yauna Manipur amasung Mizoram da
पुसिल्लक्ली मसिदसु नत्तना तोंगान तोंगानबा कंट्रावेंट आइटम्सिंग हाबदे शना यामना स्टिमुलेटिंग ओइबा ड्रग्सिंग हेरोइन यामना एडिक्टिव ओइबा याबा हाइना खंगनाबा मेथाम्फेटामाइन टैबलेट्स पॉपी की मरु गंजा मॉर्फिन अमदे काफ सिरप सिंग बॉटल सिंग नोंगमई अमसोंग नोंगमई मरु सिंग न चिंगबा लुपा करोड़ करोड़ हेनबा लीगल ओइबा पोटलम कया अमा म्यांमारदगी मणिपुर रोमदा नारोलदा स्मगल तौबा लेप्ट्री हाइखि हेंगलकलिबा स्मगलिंग कंट्राबेंड आइटम सिंग असे थिंगनबगी पांडमदा उपायदी अमत्ता ओइना बॉर्डर ट्रेड असे नाकल अनिमक के गवर्नमेंट सिंगना ट्रेड असे रिज्यूम तौहंदुना नाकल अनिमकता तौनरिबा ट्रेड सिंग येंगसिनबा थमलिबा ऑफिशियल सिंग स्टेशन सिंग द लैहंदुना मोरेदा लैरिबा आईसीपी फाउदुना ट्रेड तौहंदुना इलीगल कंट्राबेंड आइटम सिंग चेक तौहंदुना सिक्योरिटी सिंग निंगथिना ngak सेलनबा कांदा इलीगल स्मगलिंग सेल खरा मखैदि कंट्रोल तौबा ngamgani haina ऑफिशियल सोर्सेस हिना फोंगदोखि पात तुरेल लोकता इसिंग कंगलबा मतमसिदा चिंगदा लामै थाबिगनो चिंगदा ताइनबा अमदे चिंगदा लैरिबा एसपीओसी आउटपोस्ट पुमनमक्ता फॉरेस्ट डिपार्टमेंट का टाइप तौरगा लेकाई लेकाई की कमिटी सेमहंदुना अयुक नुमिदांग चिंगदा पेट्रोलिंग चटहनसे हाइना सीएम बिरेन सिंगना सोशल मीडिया की खुतांगदा अपील तौखरे सीएम ना सोशल मीडिया दा थादोरकपा मेसेज अजुदा लम हेनबा ngausinaba sing पुलिस ना फारगा लोगी मतुंग इना दांडी पीगने चिंगदा पिकनिक कुंबा तौबदा मैना चाक थोंबा खोटपा तौबदा चेक्सन बियु पुलिस सिंगना लामै थाबा सिंग अकन बैक्सन लौगदबनी हाइरि मरी सुबह ख्वारंबन इमा कैथल लुप की 13 सुबह मपोक नुमित की मरी लैनना कैथल लाइरेंबी की फिजोल होंगदुना इरात थौनी थौरम पांगथोखरे लाइनिंग लाइशोल की थौरंगा लोइनना पांगथोखिबा थौरम अदुदा कैथल फंबी इमा सिंगना हई लैकत्तुना याइफा थौनी जखि थौरम अदुगा मरी लैनना मरी सुबह ख्वारंबन इमा कैथल गी लुप की जॉइंट सेक्रेटरी माइबम पूर्णिमा ना हाई हौखिबा कुमजा इंग लिस्टिंग अनि तरामाथो की फाइरन की नोंगमा पानम नुमिता कैथल असिदा चंखिबनी पुन्ना कैथल फंबी लिस्टिंग अनि रोम न मफम असिदा पोटफम फैमिली चाही खुदिंगी फाइरन की नोंगमा पानम नुमिता कैथल लाइरेंबी अनि की फिजोल होंगदुना कैथल फमलिबा अमदे लमदम असिगी मियाम पुमनमकना इंगना तपना चौखटपा लमदम अमा ओइनबा थौनी जबनी हाइखे कंज्यूमर अफेयर्स मिनिस्टर एल सुसिंद्रो मैतैना लुचिंगदुना एरियल सर्वे पांगथोक्लुरबा मतुंगदा स्टेट गवर्नमेंट ना फॉरेस्ट पुलिस एनएबी याउना हौखिबा तांग 12 की चथरखिबा जॉइंट ड्राइव तो चांडल डिस्ट्रिक्ट की खुल 13 थारंबा लोकपा यारबा पॉपी पुन्ना चामगा कुन पांबी सिंग याथतुना मांगहनबदा नत्तना पॉपी थाबदा सीजन नरंबल लौसंग कुंट्रा रोमसु मई थादोक्तुना मांगहनख्रे हौजिक फाबदा याथतख्रिबा असि कानी लिसिंग अनिगा चमंगा रोम ओइगनी हाइखे ngasi ACF चांडल ना मुनाल मैते ना थादोरकपा चेरोल अमागी मतुंग इन्ना एरियल सर्वे अदुदा चांडल डिस्ट्रिक्ट ता पोपी थाबा खुन 13 पाइखटपगी मनुंगदा खुल अनि हाइबदे लांगपिकोट अमदे लैजांग खुलददी चाही अनि अहुंगी ममांगदा पोपी थारंबा नतना हौजिकमकी ओइनदी पोपी थाबगी खुदम फंकिदे अदुबो 5C एरियाददी असुकी मतिक पाक सन्ना पोपी थाखिबना पुन्ना मांगहनबदा अचौबा फोर्स अमदी मतम चंगनी हाइरि पोपी पांबी सिंगसो अचौ पिसक नाइरबनीना यानथतपदसु अवाबा अमा ओइरि मखा तारदुना मणिपुर की पोपी थारिबा खुल सिंगी महौसागी अकोइबा फिबम असे असुकी मतिक पोकनिंग चिंगसिनिंगाई ओइरे मदुदी जंगल कोलथोक्तुना मांगहन ताकहनख्रबनीना मतम खरगी मतुंगददी इशिंग फंगदबगी अवाबा मायोकनरगनी अमदे थुम याउना मखल कयागी केमिकल सिंग सिजनबना खुदक्की ओइना मना मसिंग अमदे उवा थाबसु याखिरोय हाइरि मरमसिना चांडल चुरचानपुर अमदे कांगपोकपी डिस्ट्रिक्ट नत्तना लेमहौरिबा चिंगी डिस्ट्रिक्ट सिंगदा अखोय पुन्ना पोपी थाबा थिंगहौगद्रबदी मणिपुर तुंगदा मरुभूमि अमा ओइरकपसु याय लोइनना हौजिककी पोपी लोकपा हौरकपा मतम ओइबना पोपी यानथतपगी ख्वाइदगी मतम चाय नत्रबदी पोपी लोकख्रगनी मरम असिना मणिपुरबु मरुभूमि ओइबदगी अमदे अनि शुभ गोल्डन ट्रायंगल ओइखिद्रिंगैदा चिंगमी तमी अखोय पुन्ना होतनदुना पोपी प्लांटेशन दगी इमाम लेपाक मणिपुरबु कलहौरसी हाइना फोंगदोखि
Amarom the War on Drugs campaign gi saruk ama oina Kangpokpi district ki manung chanba cycle police station ki official singna Langsong village ki chief Jangthang Haukip chahi yangkhai ga mari son of Let Jangkhotang Haukip ngasi illegal oiba poppy tharamba singi cycle police station na CW case FIR number 412023 SKLPU US 19P and the NPS Act ki makhada fagat kre hari Manipur Lenga ki Department of Environment and Climate Change ki makhada Thoubal district ta usoi popi patpo water body ama oina semgat laga tourist spot ohanna bagi pandanda ngarang daki district asagi deputy commissioner Ahantem Subhas na luching duna demarcation chathaba hokre ngarang gi demarcation adu da saruk yakiba deputy commissioner Thoubal Ahantem Subhas na Mami Singh da Fongdorok pada Thoubal district ki Lelong subdivision ki revenue makhada Laiba village number 33 Chaubok ki manung chanba usoi pokpi pat ase apun ballam pak chauba ase hectares nipu humdoini masigi pak chaubana pat ki akoibda laidiba lam sing ase ningthina demarcation tawraba matungda pat ase Manipur Lenga ki Department of Environment and Climate Change ki makhada water bodies oina sengbani haibadi wafam ase thamlakhi aduga tourist spot ama oihangani masida lamdam masigi miyamna district administration na paikhalakliba thabak thorom khudengmakta mateng pangbiyu haina makhatana fongdokhi survey du da Lilong subdivision gi SDO angom Sizzle Lembi chanu Lilong gi SDC amadi atai staff singsu saruk yakhi ngasi Ethno Heritage Council hirikon na senduna nongmagi oiba to kill democracy India's passage to despotism haiba Devasis Roy Chaudhary amade John Keane anigi aiba lyric facts of democracy and review haiba academic discourse ama state guest house Imphal da pangthokre Thoramadu da Dr. Yumnam Premananda had an associate professor department amal lei aduga private school gina khara makhai lei aduga sangi ba paisa di aduki matik khena re asina maram moira kanda diversity haiba course in education da chokpa chai uma pi aduna akoi ki tumda la kada ba miyam ki punsi rol da awom ba ma kamaina pi ba ngamgade ke haiba sida khajitang moira ba su kana ga dra haiba ki wakal lom da ngasi ki discourse se sinja bani Ningol Club Hairok ki mangarak suba mapok kumon thoram ngasi Hairok Part 1 umang laikol gi mipun sang da pangthokre Ningol Club Hairok ase mayum pandribi Ningol Singh dana semjaba club amani club ase gi pandam da nupi da pangal piba amasung iromdom hingjaba haiba sina oiri Tharamada da United Committee Manipur gi General Secretary Ngangom Deva Maitai Kada gi President Hizam Priyo Kumar Amkil gi Pautakloi Khage Mam Anandi Laimakol gi President MC Rita Ningol Club Hairok ki President Khundongmam Sofiana President Member Singh oina saruk yakhi Wangang kiba Singh na Ningol Club Hairok na khunai da lauriba thodang Singh singthaki Club ase ki President KH Sofiana hai Mayai kawa chinjak tagi aikoi gi inkhalak liba naha Singh kannaba amade indupi gi hak ngak naba mandam da club ase linkhat kibani hai ki Tharamadu gi saruk ama oina club ase gi hanagi thomi Singh yauna khunai gi yaifana ba thabak tawba miyoi Singh dasu achamba khudol tamki Taibang sida miyoi bana poklaba Singhbu differently able oire haiduna imung manunggi miyoi Singhna lotsenduna thambagi mahutta makhoibu miya marakta puthoktuna tilhannabu hotnasi khunai asinasu makhoibu hanthana khanba amade noknaba tawbiganu haina hiyangthang gram panchayat ki pradhan golmai roi kaboina fongdokre Wafam Singh ase Imphal West District ki hiyangthang maning laikai da laiba Society for Disabled Care ki taramari suba mapok kumon thoramda athoiba mitung oina saruk yaraduna fongdokibani hiyangthang maning laikai da laiba Society ase gi office da pangthokiba thoramda Imphal West ki manung da laiba tabagi pangal wat laba chatpangamdraba hakchangi fivam da differently able oiraba miyoi singda hearing aids wheelchair tricycle na chingba society ase gi maikei dagi yenthokki
अथोइब मिथुंग ओइखिबा गोलमै रोय कबोइना मखा तारदुना लमदम मसिदा लैरिबा हक्चांगी फिबमदा तोंगालबा मियोइसिंगबु मियाम मरक्ता पुथोक्तुना मखोइगी हैजबा टैलेंट सिंग उथोक हंसे मियाम मरक्ता तिलहंसे मणिपुर लैंगा के सोशल वेलफेयर डिपार्टमेंट न डिफरेंटली एबल सिंगदा मतम की पीरिबा सेंथंग अलावेंस सपोर्टिंग मटेरियल सिंग लौब ngamnaba डिसेबल सर्टिफिकेट पाइहौसे ममा मपा ओइबा अमदे इमुंग मनुंगी मियोइसिंगना सपोर्ट तौबिबा चंगी हाइखि थौरमदुदा पांगथोकपागी नुंगी ओइबा वारोल पीरदुना सोसाइटी फॉर डिसेबल्ड केयर गे सेक्रेटरी हैष्नम आसरानी ना हाय मणिपुर लैंगाकना डिसेबल सिंग द पीरिबा कानबसिंग मखोगी ममा मपा इमुंग मनुंगना तानाद्रबदे लैंगाकना युमदा लाक्तुना पीरोय इशा इचा इसु सिंग मयाम मरक्ता पुथोक पिरकु युमदा मखोइबु लोटसिंदुना थंबिगनु लैंगाकना पीरिबा खानबसिंग लौसे मियामगा मानना हिंगनबा होटनसी हाइखि थौरमदुदा सोसाइटी फॉर डिसेबल्ड केयर की एडवाइजर अतोन लैसेंबना थौरम मपु ओइना सरुक याखि डिस्ट्रिक्ट एडमिनिस्ट्रेशन थौबालगी लमजिंग मखादा जेटईओ जोन 3 थौबाल आई डिपार्टमेंट डिस्ट्रिक्ट हॉस्पिटल थौबाल अमसुंग नेशनल प्रोग्राम फॉर कंट्रोल ऑफ ब्लाइंडनेस एंड विजुअल इम्पेयरमेंट थौबाल न पुन्ना खुत्सम नरगा ngarang khangabok higher secondary school khangabok ta vision test tobagi camp ama pangthokre camp adu da school asigi mahiroi sing oza sing amasung non teaching staff punna maudra taret vision test pangthoki vision test adu da miyoi kun anoki darkar oi haiba masak khangdoki Paris Baruana commander in chief oiriba United Liberation Front of Assam Alpha Independent Give Faction Asina January kun mathoi da hai government ki mamang da kok khak nonjaroi aduga India government na composite dialogue chathabada interest laite lal holup asina makhoi gi pandam Assam bu ning tambagi khongjang ase leptana chathakini haina India Today North East ki exclusive interview amada fongdokre Paris Barwana makha taraduna hai Alpha Aina Assam bu sovereignty fangnaba demand ase Assam praja singi mot sing lobadagi thabak thoram sing amade sem saba loire aduga referendum aduda Assam gi Assamese lon ngangba indigenous people khaktamak saruk yaba yagani hairi adubu Assam gi chief minister Himanta Vishwa Sarma na haukiba January kunda haikibada Assam government na Alpha I ki makok thongba leaders sing da directly natraga indirectly found na loop asiga government ka negotiate tawba table amada laknaba sem saba loire haiki aduga issue sing asi chahi manga gi manungda loishinaba hotnagani haikiba laikhrabani ngasi kumbi Sandong Upper Primary School da school asigi headmaster su oiriba National and State Teacher Award khangembam Indra Kumar na campaigner ama oikiba haukiba chahi English singani kunithoi gi January kulhumdoi Nongmaijing numitage kumbi municipality area da anauba khunai amagidamak khanthaminasi semdok minasi let's retrospect and rectify for a new generation haiba banner amagi makhada Sunday khudingi pangthoktuna lakpa Sunday campaign gi chahi ama mapung fabagi thorom pangthokre Mahausagum Sunday khudingi ayuki matamda environment luna na thamnaba lambigi nakyet amade miyam punfamda chaithoktuna leiba season nadraba plastic khunbagi thabak ngasisu first foundation day thoram aduga mangoina na Kumbi municipality ward number 9 gi manung channa leiriba lai sandong laikai gi akoibada pangthoki ngasi first foundation day of Sunday campaign gi thoram aduda Kumbi college ki retired vice principal Khangembam Gyani Bhushan Singh veteran dramatist Ningthozam Matum retired teacher Khangembam Kalachand na athoiba mithunglen oina thoram mapu amade athoiba lengbirakpo oina saruk yakhi lakliba January ge aroiba amade February ge ahoba numit nini Nepal gi Kathmandu da pangthokadaba 18 suba International Conference of Dalit Sahitya English ngani kulhumdoi ki thoromda malem gi thak ki tongan bahiram singda singthaningai oiba thawak thorom sing tawba miyoi da manapi beba khalaklaba Manipur da ki saknai raba miyoi sing adude Thokchom Krishna Tombi Tabungkhok Khoshnam Tokyo Maitai Pishumthong Tanarui village ki Hatman Wongkhai Daily village ki secretary Ashuli Anga Dr. Ambedkar Fellowship National Award Fanglakhraba
Hairom Dhamendra Maitai, Janam Sandrok, Education da Thokchom Sunil Deva Singh, Irungbam, Yai School Fundongbam, Legal Fraternity da Kwarakpam Kanta Singh, Sagolbam Terasapam Lerak, Social Entrepreneur, Dr. Abdul Kalam Award Fankraba, Karam Ashini Kanta, Chingmairong, Nongchuk. Active Service da Thongram Rajesh Singh, Lamding Chirapur, Music Teacher Amadi Composer da Visho Chanambam, Lamding Alangbam Lekai. Ojagi Sinfam da Athokpam dagi, Khangembam Rajdhari Devi, Isai Nongmai Lamda, Hairok dagi, Brahmachari Mayum Devvrata Sarma, Miyamgi Yaifa Tharangda, Lamjau dagi, Yumnam Roman, Herozit Ngangom, Ngakpigani, Herozit Ngangbam, Thamai Yumlam Lekai dagi, Yumnam Bhavit Kumar Wangjing, Education Amade Miyamde, Saklonda, Kongbadagi Dr. Havam Indra Kumar Maitai, Kaisam Thongdagi Social Activist Rakesh Moirang Them, Yaurok Lehairi. Lakliba Republic Tega Marilaina Security ki checks in Tarang Marilaina Ngasisu Tiba Humbagi Tabak Chataba Leptri. Imphal West Commando Team Amana Yai School Amade Moirang Kong Bopul Makhongda Laiba Ayuk Pung Taruk Taki Pung Nipan Faba Yumthong Marifu Manga Romda Miyoi Chamaga Tara Rom Tiba Humbagi Tabak Amade Verification na Chingba Chataki Operation Chataringada Cherak Asida Miyoi Nipan Amade Bell Out Tauke Makha Tabada Sanavagi Pau Pizari Thasi ki tang Tara Taruktagi Tamenglong District ki Tausem Subdivision ki Manung Chana Laiba Phytol Playground the Thado Student Association TSA Jiribam Amade Tamenglong Branch na Sinduna Pangthokla Kiba TSA Winner Club Inglisingani Kulhumdoina Open Football Tournament ngasi Loshin Kre Tournament Asida Punna Team Tara na Saruk Yaki Ngarang Sana Kiba Final Match da Phytol Youth Club Amade Phyjol Football Club Kasar ga Sanaki Phytol Youth Club na Phyjol Football Club Kasarbo Goal Ahum Anida Maitiba Piduna Tournament Asaki Champion Phytol Youth Club da Oiki. Runners up na Phyjol Football Club Kasar na Oiki Amade third place na Marqualin UJBFC na Oiki. Aduga Phytol Club Youth Club ki Sanaroy Mr. Pautan Kup Singh Shan na Best Player, Best Keeper na Phyjol Youth Club ki Mr. Kaflunglen Singh Shit Faisal Amade Top Scorer na Langom ki Mr. Hamenlun na Taki. Ngarangi final match asida chief guest oina James Hansen MCS Edisi Jiribam Manipur special guest oina SK Thado social worker Francis TH Singh Sit social worker Amade Jamintang Singh Singh Kuki Inpi Jiribam and Tamenglong na oiduna Amana Manamathum Singh Yentoki. Aroi bada maru oiba pa umuhana. Border trade thinkibasina government ki revenue manghale drug smuggling hengat hale. Chief Minister Nongthumbam Biren Singh na Chingda Lamai Thabiganu haina social media ki khutangda apal tawkre. Mari Suba Khwaramban Ima Kaital gi Mapok Numit Pangthok Tuna Lairembigi Fijol Hongkre. Poppy plantation dagi marubhumi amade anishipa golden triangle oikhidringaida chingmi tami puna ima laibak Manipur bukan si haina Minister Susindro na phongdokre. Matang asida Mami TV News Update loishin jabaga loina nama khataba pau gitamak numidang pung nipanda Mami TV Prime Time News meeting tabigani amukhana khurumsiri.